Nungtigi ayukta phongba English pauche People's Chronicle gi Assistant Editor Seityajit Usham na ikhang khang-houdana leikhidabada All Manipur Working Journalists Union Amwju na Awaba Phongdokkhre. Ngasi Major Khuda leiba Manipur Press Club ki sanglenda pangthokpa Awaba Phongdokpa aduda Amwju gi President Bizoi Kaksing Tabam, Editors Guild Manipur gi President Khogendra Khomdram yauna Senior Editor Singh amadi member kayana saru yakhi thawramaduda leikhidabada journalist Seityajit Usham gi photo da mahaki loinabi Mem Thoi Takhelambam yauna Amwju amasung EZM ki thaupuba amadi member singna laisu katuna ikai khumnabu utki madugi matung Manipur Press Club ki Thangjing Holda pangthokpa mifamda member singna minute ani tumina leptuna awaba phongdokhi mifam aduda Amwju gi President Bizoi Kaksing Tabamna phongdokhibada Seityajitna manung matam chadana leikhidaba asi aduki matek thamoi soi Seityajitna leikhidaba asi Manipur gi pauche gi lamda achouba ahoba amadi soidana leihoragani journalism bu pamjaba ama oina pongnafam gi sister publication ama oiriba People's Chronicle da leiduna pauche gi lamda mamal naidraba thodang kaya Seityajitna lauramki leikidrabagi thawaina mapugi leikoda ingna chikna leibo oirasanu amadi imung manunggi awabadasu saru yari haina mahakna makha taki leikidraba Seityajit Ushamgi yakairol Sangai Express amadi Hwenlan Pauna chingba pauche singda thabak tawramlaba matung People's Chronicle da Assistant Editor oina thabak pubani kumjali singani tarau kumdoida DIPR na piba Manipur State Journalist Award ki Best Editor ki manasu phangkraba paumini